ꯈꯨꯔꯨꯝꯖꯔꯤ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯍꯥꯛꯅ ꯇꯔꯥꯃꯨꯛꯆꯔꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗ ꯀꯥꯔꯇꯨꯅꯤꯁꯅ ꯃꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯀꯔꯤ ꯐꯣꯡꯗꯣꯛꯂꯤꯕ ꯀꯔꯤ ꯋꯥꯈꯜ ꯈꯜꯍꯟꯂꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯁꯟꯗꯣꯛꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯂꯧꯈꯠꯆꯒꯦ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯣꯟꯊꯣꯛꯄꯅꯤꯁꯤꯗ ꯑꯣꯟꯊꯣꯛꯄꯅꯤꯁꯤꯗ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯤꯟ ꯑꯗꯨꯒ ꯃꯥꯏꯕꯤꯅ ꯂꯩꯃꯥꯡ ꯐꯝꯕ ꯑꯗꯨꯒꯤ ꯁꯤꯟ ꯑꯃꯅꯦꯅ ꯂꯧꯕ ꯌꯥꯏ ꯃꯌꯥꯝ ꯇꯣꯡ ꯈꯝꯗꯣꯡ ꯃꯌꯥꯝ ꯇꯨꯡꯗ ꯐꯝꯃ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯨ ꯑꯉꯥꯡ ꯀꯣꯟꯅꯅ ꯐꯝꯃꯒ ꯃꯥꯒꯤ ꯂꯩꯕꯥꯎ ꯇꯥꯅꯕ ꯉꯥꯏ ꯂꯩꯔꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯏꯃꯥ ꯃꯥꯏꯕꯤꯁꯤꯅ ꯂꯩꯕꯥꯎ ꯐꯥꯎꯔꯛꯄꯅꯤ ꯀꯃꯥꯏꯅ ꯐꯥꯎꯔꯛꯀꯦꯗ ꯍꯥꯏꯕꯤꯒꯦꯍꯦ ꯃꯩꯇꯩ ꯅꯨꯡꯁꯥ ꯄꯥꯔꯤ ꯅꯨꯡꯁꯤꯕ ꯅꯈꯣꯏ ꯃꯌꯥꯝꯅ ꯌꯨꯗ ꯂꯥꯏꯆꯨꯔꯤꯉꯩ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯤꯉꯩ ꯌꯨꯝꯒꯤ ꯇꯥꯂꯣꯏ ꯃꯌꯥꯝꯗꯤ ꯋꯥꯈꯜ ꯏꯟꯗ꯭ꯔꯤ ꯄꯦꯟꯗ꯭ꯔꯦꯗꯣ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯇꯨꯃꯤꯟꯅ ꯖꯨꯖꯥ ꯇꯧꯗꯨꯅ ꯂꯝꯒꯤ ꯈꯣꯏꯃꯨ ꯁꯥꯐꯕꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕ ꯍꯧꯅꯔꯦ ꯆꯦꯛꯁꯤꯜꯂꯨꯅꯍꯦ ꯏꯗꯥꯏꯔꯦꯝ ꯁꯥꯅ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤ ꯃꯤꯅꯤꯡꯐꯨꯜ ꯂꯩꯕꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤ ꯃꯩꯇꯩ ꯅꯨꯡꯁꯥꯁꯤꯡꯁꯦ ꯄꯥꯔꯤ ꯅꯨꯡꯁꯤꯕ ꯅꯣꯏ ꯃꯌꯥꯝꯗꯤ ꯌꯨꯗ ꯈꯔ ꯂꯥꯏꯆꯨꯔꯤꯉꯩ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯈꯔ ꯑꯣꯏꯔꯤꯉꯩ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯇꯥꯂꯣꯏꯁꯤꯡꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯒ ꯏꯟꯗ꯭ꯔꯤ ꯐꯥꯗꯕ ꯉꯝꯗ꯭ꯔꯦ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯗꯗꯤ ꯇꯨꯃꯤꯟꯅ ꯖꯨꯖꯥ ꯇꯧꯔꯒ ꯂꯝꯒꯤ ꯈꯣꯏꯃꯨ ꯁꯥꯐꯕꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕ ꯍꯧꯅꯔꯦ ꯆꯦꯛꯁꯤꯜꯂꯨꯅꯦ ꯏꯗꯥꯏꯔꯦꯝ ꯁꯥꯅ ꯑꯗꯨꯅ ꯁꯤ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯊꯝꯃꯛꯏꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯗ꯭ꯔꯒꯇ ꯈꯔ ꯉꯥꯎ ꯀꯩꯅꯣꯗ ꯈꯔ ꯉꯥꯎ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯇꯥꯂꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯏꯟꯗ꯭ꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯃꯗꯨ ꯐꯪꯉꯛꯇꯕꯅꯤꯅ ꯃꯗꯨ ꯐꯪꯕ ꯖꯒꯥ ꯊꯤꯔꯛꯄꯗꯅꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯧ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯇꯧꯔꯦ ꯃꯧ ꯃꯥꯡꯈꯤꯕꯗꯣ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦꯁꯦ ꯅꯣꯡꯃꯗ ꯐꯪꯉꯦꯁꯦ ꯇꯥꯗꯦ ꯈꯕꯔꯗ ꯌꯥꯎꯔꯦ ꯇꯦꯂꯤꯚꯤꯖꯟꯗ ꯀꯔꯤ ꯃꯧ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦꯅ ꯂꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯇꯧꯕ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯣ ꯃꯧ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯃꯧꯗꯣ ꯑꯗꯨꯒ ꯑꯩ ꯂꯣꯏꯅꯕꯤꯗꯣ ꯐꯪꯉꯦ ꯁꯤꯗꯤ ꯄꯥꯡ ꯇꯥꯗꯦ ꯑꯗꯅꯦ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯑꯗꯨꯝ ꯁꯨꯝꯕ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯋꯥꯅ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯆꯤꯊꯤꯕꯨ ꯇꯧꯕꯣ ꯑꯗꯒꯤ ꯃꯃꯥꯟꯅꯕꯤꯕꯨ ꯍꯥꯏꯅꯕꯣ ꯃꯅꯥ ꯑꯉꯥꯡꯕꯨ ꯅꯦꯛꯄꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯁꯤꯗ ꯁꯠ ꯍꯥꯏꯅꯕ ꯃꯌꯥꯝ ꯑꯃ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒ ꯇꯝꯃꯛꯄꯁꯤ ꯑꯃꯨꯛ ꯆꯤꯊꯤ ꯉꯥꯏꯅꯔꯤꯕꯅꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯉꯥꯏꯅꯔꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯁꯠꯅꯤ ꯈꯨꯗꯛꯇ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯣꯏꯒꯦꯔꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯥꯏꯅꯤꯡꯕ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯁꯦ ꯁꯠ ꯍꯥꯏꯕ ꯌꯥꯕ ꯃꯇꯝꯅꯤ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯃꯥꯡꯖꯕ ꯂꯩꯔꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯆꯧꯕ ꯃꯃꯤ ꯑꯃ ꯇꯥꯔꯛꯄꯁꯤꯒꯤ ꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯀꯟꯁꯔꯟ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒ BBSꯅ ꯊꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅ ꯑꯗꯨꯅꯤ ꯂꯣꯏꯔꯦꯗꯅ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯑꯗꯨꯒ ꯑꯍꯜ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅꯦ ꯑꯍꯟꯁꯤꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯗ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯄꯣꯄꯤꯁꯤ ꯌꯥꯜꯂꯤꯗꯤ ꯉꯛꯏ ꯑꯗꯨꯒ ꯃꯄꯨꯗꯤ ꯐꯥꯔꯦ ꯑꯗꯨꯗꯤ ꯁꯨꯡꯇꯥ ꯇꯥꯗꯦꯗ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅ ꯁꯨꯡꯇꯥ ꯇꯥꯗꯦꯀꯣꯅ ꯍꯪꯉꯛꯄꯅꯦꯕ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯈꯨꯝꯃꯛꯄ ꯄꯥꯕꯨꯡ ꯃꯄꯨ ꯐꯥꯕꯒꯤ ꯑꯣꯔꯗꯔꯗꯤ ꯄꯤꯗꯦꯅ ꯌꯥꯝꯅ ꯍꯪꯕ ꯑꯩꯈꯣꯏ ꯁꯨꯝ ꯍꯧꯖꯤꯛ ꯀꯥꯔꯇꯨꯅꯤꯁꯁꯦ ꯈꯨꯖꯥꯝ ꯊꯥꯔꯛꯑꯦ ꯄꯣꯄꯤꯁꯤ ꯑꯗꯨꯝ ꯇꯥꯟꯊꯠꯂꯤꯉꯩ ꯂꯣꯏꯕ ꯅꯥꯏꯗꯦ ꯅꯨꯡꯇꯤꯒꯤ ꯌꯥꯜꯂꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅꯥꯞꯅ ꯄꯨꯜꯂꯒ ꯑꯗꯨ ꯁ꯭ꯀ꯭ꯋꯥ ꯑꯩꯈꯣꯏꯒꯤ ꯑꯦꯀꯔ 35-40 ꯊꯥꯔꯝꯕ ꯌꯥꯜꯂꯦ ꯁꯦ ꯑꯩꯈꯣꯏ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯗꯨ ꯑꯗꯥꯅ ꯂꯣꯏꯅꯃꯛꯁꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯌꯥꯎꯏ ꯑꯗꯨꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯥꯏꯟꯅ ꯌꯥꯗꯕ ꯀꯥꯡꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯊꯥꯖꯤꯜꯂꯝꯃꯦꯅ ꯌꯥꯟꯊꯠꯂꯦꯅ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯅꯦ ꯃꯥꯏꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯌꯥꯜꯂꯤ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯀꯥꯟꯗ ꯄꯨꯔꯥ ꯗꯤꯁꯇ꯭ꯔꯤꯛꯇꯨꯃ ꯊꯥꯔꯝꯃꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯆꯪꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ 2023ꯒꯤ May 3ꯗꯒꯤꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤ나 ꯃꯅꯤꯡ ꯇꯝꯅ ꯑꯗꯨꯝ ꯊꯥꯕ ꯑꯗꯨꯒ ꯂꯩꯉꯥꯛ ꯂꯩꯔꯤꯕꯔꯥ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯤꯅ ꯀꯔꯤ ꯇꯧꯔꯤꯕ ꯀꯔꯤ ꯇꯧꯕ ꯉꯝꯃꯤꯒꯦ ꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅꯤ IDPꯁꯤꯡꯒꯤ ꯄꯦꯟꯗꯕ ꯁꯦ ꯂꯧꯃꯩ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯥꯛꯑꯝꯕ IDL ꯀꯣꯂꯦꯖꯇ ꯂꯥꯛꯑꯝꯕ ꯃꯌꯥꯝꯁꯦ ꯒꯚꯔꯅꯔꯗ ꯄꯤꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯉꯁꯤ ꯐꯥꯎꯕꯗ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯤꯗꯦꯅ ꯉꯁꯤ ꯈꯕꯔꯗꯁꯨ ꯌꯥꯝ ꯌꯥꯎꯔꯤꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯤ ꯀꯔꯤꯅꯣ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯅ ꯂꯩꯉꯥꯛꯄꯗꯁꯨ ꯁꯤꯒꯨꯝꯕ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯑꯦꯔꯤꯌꯥꯗꯅꯣ ꯁꯣꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯑꯃ ꯄꯨꯔꯛꯇꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 2 ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯑꯦ ꯌꯦꯡꯁꯤ ꯁꯤꯗꯩꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯔꯀꯥꯔ Aꯅ ꯑꯣꯏꯅꯤ Bꯅ ꯁꯦꯝ ꯑꯣꯏꯅꯤ Cꯅ ꯑꯣꯏꯅꯤꯅ ꯂꯧꯅꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯅꯩꯗꯨꯅꯤ A B C ꯇꯥꯟꯅꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯦꯟꯇꯔꯗꯒꯤ ꯑꯃ ꯍꯦꯛꯇ ꯍꯥꯞꯄꯛꯑꯗꯤ ꯌꯥꯏ ꯍꯥꯏꯕꯅꯤꯅ ꯀꯨꯀꯤ ꯑꯃ ꯍꯥꯞꯄꯛꯑꯗꯤ ꯑꯗꯨꯗ ꯀꯨꯀꯤꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯁꯤꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯕꯥꯎꯄ꯭ꯔꯥꯗ ꯐꯝꯖꯔꯗꯤ ꯁꯥꯟꯇꯤ ꯐꯪꯒꯗ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯅꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯥꯔꯇꯨꯟꯗꯒ ꯍꯥꯞꯄꯛꯄ ꯌꯥꯎꯔꯗꯨꯅꯤ ꯃꯥꯅ ꯁꯦꯝ ꯑꯣꯏꯔ ꯐꯝꯃꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯥꯛꯑꯅꯤ ꯀꯨꯀꯤ ꯃꯌꯥꯝꯁꯨ ꯂꯥꯛꯑꯅꯤ ꯂꯣꯏ ꯄꯨꯜꯂꯅꯤ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯅꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯄꯣꯄꯤꯒꯤ ꯃꯇꯥꯡꯁꯤ ꯂꯦꯞꯇ꯭ꯔꯤ ꯅꯣꯏꯁꯤ ꯐꯖꯅ ꯌꯥꯜꯂꯤ
ꯑꯗꯒꯤ ꯃꯄꯨꯗꯤ ꯁꯨꯡꯐꯥ ꯐꯥꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯅꯥꯒꯤ ꯂꯝꯅꯣ ꯀꯅꯥꯒꯤ ꯖꯒꯥꯅꯣ ꯁꯤ ꯈꯪꯗꯣꯛꯑꯒ ꯃꯗꯨꯗ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯕꯅꯤ ꯃꯗꯨꯅ ꯑꯝ ꯇꯥꯗꯦ ꯌꯥꯟꯊꯠꯂꯦꯒ ꯑꯗꯨ ꯇꯧꯔꯦ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯊꯥꯔꯝꯕ ꯂꯧꯄꯨꯗꯨ ꯐꯥꯔꯦ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯗꯣ ꯑꯗꯅꯤ ꯃꯥ ꯍꯪꯉꯩꯗꯣ ꯑꯗꯨꯗ ꯑꯗꯩ ꯄꯨꯂꯤꯁꯅ ꯄꯥꯕꯨꯡ ꯃꯄꯨ ꯐꯥꯕꯒꯤ ꯑꯣꯔꯗꯔꯗꯤ ꯌꯥꯎꯗꯦ ꯄꯤꯗꯦꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯑꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯌꯦꯡꯕꯤꯌꯨ ꯉꯁꯥꯏ ꯏꯂꯦꯛꯇꯦꯠꯁꯤꯅ ꯂꯥꯏꯔꯕ ꯖꯒꯥ ꯈꯨꯡꯒꯪꯒꯤꯁꯤꯗ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯄ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯃꯥꯏ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯒ ꯇꯧꯔꯒ ꯑꯗ ꯃꯥꯅ ꯈꯨꯡꯒꯪꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯍꯥꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯨꯡꯒꯪꯒꯤ ꯆꯥꯎꯈꯠꯅꯕ ꯃꯣꯜ ꯁꯣꯔꯨꯝ ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯃꯌꯥꯝ ꯑꯃ ꯂꯝꯗꯝꯁꯤꯗ ꯄꯨꯔꯛꯂꯅꯦꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯥꯅꯤꯡꯉꯥꯏ ꯁꯨꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯕ ꯈꯨꯡꯒꯪꯒꯤ ꯖꯒꯥꯁꯤꯡꯗꯨꯗ ꯃꯣꯜ ꯍꯥꯡꯉꯒ ꯁꯣꯔꯨꯝ ꯍꯥꯡꯉꯒ ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯍꯥꯡꯉꯒ ꯈꯨꯟꯖꯥꯁꯤꯡꯗꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯁꯤꯅꯤꯕ ꯑꯗꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤ ꯂꯧ ꯎꯕꯁꯤꯅ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯔꯤꯅꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯁꯤ ꯍꯟꯗꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠꯁꯤꯡꯅ ꯐꯧ ꯊꯥꯗꯅ ꯂꯣꯛꯇꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃೀಡಿꯌꯥꯗ ꯎꯔꯦ ꯅꯍꯥ ꯏꯟꯈꯠꯂꯛꯄ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯒꯤ ꯀꯣꯄꯤ ꯄꯥꯛꯇꯛꯇꯅ ꯊꯥꯗꯅ ꯑꯗꯒꯤ ꯀꯦꯁ ꯀ꯭ꯔꯣꯞꯁꯦ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯎꯃꯣꯔꯣꯛ ꯊꯥꯗꯅ ꯇꯤꯜꯍꯧ ꯊꯥꯗꯅ ꯊꯕꯤ ꯊꯥꯗꯅ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯑꯉꯥꯡ ꯀꯨꯝꯕꯤꯔꯣꯝꯗꯒꯤ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯃꯃꯤꯠ ꯀꯥꯏꯅ ꯁꯤꯗꯩꯗꯨꯗ ꯃꯌꯥꯝꯅ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯒꯤ ꯍꯤꯡꯉꯛꯄ ꯑꯗꯨꯒꯤ ꯇ꯭ꯔꯦꯟ ꯑꯃ ꯁꯣꯁꯤꯌꯦꯜ ꯃೀಡಿꯌꯥꯁꯤꯒꯤ ꯏꯝꯄꯦꯛꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ ꯁꯨꯝꯕ ꯈꯨꯡꯒꯪ ꯖꯒꯥꯁꯤꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯁꯦ ꯑꯣꯇꯣꯀ꯭ꯔꯦꯠ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯅ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯑꯦ ꯑꯐꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯨ ꯊꯣꯛꯑꯦ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯉꯥꯛꯇ ꯊꯤꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯨ ꯊꯣꯛꯑꯦ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯥꯅ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯨꯡꯒꯪꯒꯤ ꯆꯥꯎꯈꯠꯅꯕ ꯃꯣꯜ ꯁꯣꯔꯨꯝ ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯃꯌꯥꯝ ꯑꯃ ꯂꯝꯗꯝꯁꯤꯗ ꯄꯨꯔꯛꯂꯅꯦꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯂꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯅꯦꯕ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯐꯣꯡꯗꯣꯛꯏꯁꯦ ꯃꯣꯏ ꯑꯍꯜ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯀꯩ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯄꯣꯠꯌꯦꯡ ꯄꯤꯕ ꯆꯨꯝꯗꯦ ꯁꯤꯅꯦꯕ ꯄꯣꯠꯌꯦꯡ ꯄꯤꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯒꯤ ꯃꯌꯥꯝꯁꯦ ꯗꯦꯕ ꯀꯔꯃ ꯂꯥꯛꯄ ꯂꯨꯍꯣꯡ ꯀꯩꯗꯣꯡꯕ ꯃꯌꯥꯝꯁꯦ ꯂꯥꯛꯄꯁꯤꯗꯅꯦꯕ ꯅꯛꯁꯤꯜꯂꯛꯑꯅꯤ ꯑꯗꯨꯝ ꯅꯣꯡꯃꯗ 4-5ꯒ ꯑꯗꯩꯁꯨ ꯑꯩꯈꯣꯏꯒꯤꯁꯦ ꯂꯨꯍꯣꯡꯕꯒꯤ ꯖꯩꯒꯒꯤ ꯅꯥꯍꯨꯠ ꯅꯥꯔꯦꯡꯒꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯣꯏꯅꯦ ꯑꯗꯨꯅꯦ ꯃꯥꯅ ꯍꯥꯏꯕꯅꯦ ꯑꯍꯜ ꯑꯃꯁꯤꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯄꯣꯠꯌꯦꯡ ꯄꯤꯕ ꯆꯨꯝꯗꯦꯗ ꯑꯗꯨꯅ ꯑꯃꯁꯤꯅ ꯍꯥꯏ ꯂꯧꯕꯗꯤ ꯀꯥꯏꯗꯦ ꯏꯇꯥꯎ ꯃꯥꯅ ꯂꯧꯕ ꯑꯃ ꯌꯥꯎꯗꯣꯏꯁꯨ ꯄꯤꯔꯛꯄ ꯑꯃ ꯌꯥꯎꯗꯣꯏꯅꯦꯕ ꯄꯤꯔꯛꯄ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯧꯕꯗꯣ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯅꯦ ꯏꯇꯥꯎ ꯄꯣꯠꯌꯦꯡ ꯄꯤꯕꯁꯤ ꯆꯨꯝꯗꯦꯗ ꯍꯥꯏꯕ ꯑꯗ ꯃꯥꯏ ꯃꯔꯨꯞꯁꯤꯅ ꯏꯇꯥꯎ ꯂꯧꯕꯗꯤ ꯀꯥꯏꯗꯦꯅ ꯃꯁꯥꯒꯤꯗꯪ ꯈꯜꯂꯛꯄꯗꯣ ꯑꯃꯗꯨꯅ ꯄꯤꯕꯒꯤ ꯃꯊꯥ ꯁꯥꯕ ꯁꯤꯅ ꯑꯃꯅ ꯂꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯐ꯭ꯔꯥꯏꯗꯦ ꯐꯟ ꯑꯗꯨꯅꯤ ꯐ꯭ꯔꯥꯏꯗꯦ ꯐꯟꯁꯤꯗ ꯏꯂꯦꯛꯇꯦꯠ ꯑꯃ ꯌꯥꯎꯔꯦ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯔꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟꯅꯤ ꯑꯗ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯍꯥꯏꯕꯅꯤ ꯁꯔ ꯗ ꯄꯕ꯭ꯂꯤꯛꯁꯦ ꯄ꯭ꯔꯖꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯠ ꯗꯁ ꯅꯣꯠ ꯃꯤꯟ ꯅꯣ ꯍꯥꯔꯝ ꯋꯤꯠ ꯑꯣꯐꯤꯁꯤꯌꯦꯜ ꯚꯤꯖꯤꯠꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯛꯄ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯅꯤ ꯏꯐ ꯏꯠ ꯗꯁ ꯅꯣꯠ ꯂꯤꯞ ꯕꯤꯍꯥꯏꯟ ꯑꯦꯅꯤ ꯅꯦꯒꯦꯇꯤꯞ ꯏꯝꯄꯦꯛ ꯑꯐꯇꯔꯋꯥꯔꯗ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯦꯒꯦꯇꯤꯞ ꯏꯝꯄꯦꯛ ꯂꯩꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯛꯄꯁꯦ ꯄ꯭ꯔꯖꯥꯅ ꯍꯥꯏꯔꯤꯁꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯂꯥꯛꯇꯣꯏꯁꯤ ꯍꯥꯏꯕ ꯃꯔꯛꯇꯤ ꯑꯩꯈꯣꯏ ꯖꯦ ꯄꯤ ꯅꯗ꯭ꯗꯥ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟ ꯉꯁꯤ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄꯩꯁꯤ ꯌꯥꯎꯅꯤꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨ ꯌꯥꯎꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯂꯥꯛꯑꯦ ꯃꯔꯨꯑꯣꯏꯅ ꯍꯣꯏ ꯁꯔꯀꯥꯔꯁꯤ ꯂꯩꯔꯒꯁꯨ BJPꯒꯤ ꯁꯔꯀꯥꯔꯅꯤ ꯂꯩꯔꯤꯕ ꯒꯕꯔꯅꯔꯁꯤꯁꯨ ꯑꯥꯗꯒꯤ ꯇꯧꯔꯀꯥꯟꯗ BJPꯒꯤ ꯂꯩꯉꯥꯛꯇꯨꯅ ꯇꯧꯔꯒ ꯊꯥꯔꯛꯄꯅꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯕꯣꯏꯀꯣꯠ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯉꯔꯥꯡ ꯄ꯭ꯔꯣꯇꯦꯁ ꯇꯧꯅ ꯐꯨꯕ ꯆꯩꯕ ꯌꯥꯎꯕ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯏ ꯍꯥꯏꯕ ꯌꯥꯎꯕ ꯑꯗꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯒꯤ ꯆꯪꯁꯤꯜꯂꯒ ꯑꯗꯒꯤ ꯊꯥꯗꯣꯔꯛꯄꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯅ ꯄꯨꯂꯤꯁ ꯑꯃ ꯑꯩꯈꯣꯏ ꯁꯁꯄꯦꯟ ꯇꯧꯒꯗꯕꯅꯤ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ ꯉꯁꯤꯃꯛꯁꯤ ꯀꯣꯀꯣꯃꯤꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯍꯥꯏꯕ ꯇꯥꯏ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣই ꯁꯤꯟꯊꯥ ꯂꯦꯞꯇꯅ ꯃꯌꯥꯝꯁꯦ ꯂꯩꯅꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯪꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯒꯨꯝꯁꯤ ꯍꯥꯏꯗꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯗꯣꯔꯤ ꯑꯗꯨꯅꯤ ꯄ꯭ꯔꯣꯇꯦꯁ ꯐꯅ ꯂꯥꯛ ꯑꯃ ꯇꯧꯔꯒꯁꯨ ꯍꯣꯔꯦꯟꯁꯨ ꯑꯗꯨꯝ ꯍꯧꯗꯣꯛꯄꯗ ꯑꯗꯨꯝ ꯐꯖꯅ ꯂꯥꯛꯀꯅꯤ ꯃꯌꯥꯝꯁꯦ ꯇꯧꯗꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯑꯗꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯤ ꯅꯣꯏꯁꯨ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯧꯔꯨꯗꯕ ꯌꯥꯔꯣꯏ ꯇꯧꯗ꯭ꯔꯒꯅ ꯑꯃꯨꯛ ꯊꯕꯛ ꯇꯠꯄ ꯈꯣꯠꯄ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯨ ꯂꯩꯗꯣꯏꯅꯤꯅ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯁꯨ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯃꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯟꯁꯤ ꯃꯌꯣꯟꯁꯤꯗ
ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯑꯗꯨꯝꯕ ꯑꯃꯁꯨ ꯎꯠꯄ ꯑꯗꯨꯒ JP ꯅꯗꯥ ꯂꯥꯛꯇꯕꯒꯤ ꯃꯐꯝ ꯁꯨꯝꯁꯨ ꯄꯥꯟꯕ ꯃꯥꯟꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ELITE TVꯒꯤ ꯇꯦꯁ ꯁꯣ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯊꯧꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ